Manipuri cinema gi saknairaba actor amasung director Oken Amakcham masagi anaba manamaram oiraga Leikhidre. Filmmaker asina manung matam chadana Leikhidabada maikai kayadagi awaba phongdoknarakle. Leikhidraba Oken Amakcham Manipuri film gi taibangda thoidok hindokna miyamna ikai khumnaripa Manipuri film gi director actor amadi music director ne. Manipuri film na ngasi oirakliba phibamasi ohennaba honabada mahakna chobu thogdang kaya laurame. Mahak kumja lising amaga chamapal humputara Nepalda theater da khongda raklaba tungda Manipuri film da khut thaba haurukhibane. Mahakna direction pi khiba Maitai Lon film Mayufi gi macha na kumja lising amaga chamapal marifutara marida National Film Award for Best Feature Film in Manipuri phangkhibane. Kumja lisingani subna anida mahakna direction pi khiba lamai hariba Maitai Lon film asina Manipurda commercial theatrical release tawkhiba ahanba Manipuri video film oike. Masina maram oiraga mahakasi Manipuri cinema gi digital era gi lamyanbani hainasu miyamna singthanaribane. Filmmaker ama oibagi mathakta Oken Amakcham music director ama oinasu thabak tawrame. Mahak vakhande dage music ki degree pairaba miyoine. Mahak masana direction pi khiba Manipuri film China yauna tuan ba film kayada su music direction pidame. Mahakna feature film taratare rom direction piram bagaloina na Manipuri film kunmanga rom da actor oina saruk yaramke. Mahaki maming dairaba film singi manungda kumja lising amaga chamapal marifutara humdoida Indian panorama ge selection phangkhiba Khonthang aroiba bidaya made Telangama maina chingba panba yai. Lamdam asigi thoidok hendokna saknairaba film actor amasung director Oken Amakchamna manung matam chadana Leikhidabada Chief Minister Yumnam Khemchana awaba phungdoragle. Social media da thagalakpa post amada Chief Minister Yumnam Khemchana hai Oken Amakcham khut thektuna pabada chithaba yaroidaba Manipuri cinema gi chithaba yararoidaba personality amane. Mahak Mayufi gi macha hariba film asigidamak National Film Award phangkhrabane. Mahak Yankainipal Suba National Film Award ke jury member oirambata natana Film Forum Manipur ke Vice Chairman su oiribane. Mahakna Manipuri cinema gi damak lauramba thodang singado tunggi mirol na kaidongda kawamdana dumak lehauragane. Mahakna manung matam chadana Leikhidaba asina Manipuri culture amasung cinema gi taibangda mention pangamlaroi taba ahangba ama adumak oiduna lehauragane. Leikhidabagi imong manung na thengna horiba awabada saruk yari amade Leikhidabagi thawai mirel na mapugi nakta ingna chigna leiruba oirasanu haina su Chief Minister Yumnam Khemchana makhatana phongdorakle. Manipuri cinema gi saknairaba actor amasung director Oken Amakchamna Leikhidabada Home Minister Govindas Konthojamna awaba phongdorakle. Social media da thagalakpa post amada Home Minister Govindas Konthojamna hai Leikhidaba Oken Amakchamna Manipuri film industry da lauramba thodang singado singthaningai ne. Mahakna National Film Award for Best Feature Film phangduna lamdam asigi mingchat purakpa ngamkhibane. Mahakna hanba laitana honarakhiba amade kathokiba kaya aduna Mahak Yankainipal Suba National Film Award ki jury member ama oiba phangkhibane. Mahakna manung matam chadana Leikhidaba asina mentionba ngamlaroi taba ahangba ama adumak lehauragane. Leikhidabagi imung manung film fraternity amade mahaki marumapang singna thengna horiba awabada saruk yari amade Leikhidabagi thawai mirel na mapugi leikolda ingna chigna leiruba oirasanu hainasu Home Minister Govindas Konthojamna makhatana phungdorakle. Kumja lisingani kunithoidagi lisingani kunmanga fauba Film Forum Manipur gi Vice Chairman 1 oiramba saknairaba film actor amasung director Oken Amakchamna manung matam chadana Leikhidabada forum asigi chairman in charge N Surjit Kantana mifam mapu oiraga awaba phongdokpagi mifam ama pangthokre. Film Forum Manipur gi mayai sanglen na pangthokhiba awaba phongdokpagi mifam aduda Leikhidabagi thawai mirel na mapugi nakta ingna chikna leirunaba minute ani tumina leptuna thongnikhi amade awaba phongdokke. Ngasi saknairaba filmmaker asina Leikhidabagi pau hek tabaga Leikhidabagi kongba khetri lekai de leiba yumda chairman in charge N Surjit Kanta Vice Chairman 2 Khetri Mayum Kishore Kumar
Information and Communication Secretary Rakesh Naurem, Joint Secretary to Imu Yumnam Amade, All Manipur Cine Equipment and Handler Association ki President Moirangthe Mani Yaukna film ki Thoburoi Singna Chatuna Leikhidre Mafamda Haikal Leka Tamduna Ikai Kumnaba Utke Haikal Leka Tamba Aduga Mari Lainana and Surjit Kantan Hai Laibak Miyamna Sakhang Naraba filmmaker Oken Amakcham ngasi taibong pan thadokna chatkiba simak film ki taibong da amade khunai asida khwaidi ki chawna mangzaba amade Leikhidre gi thawai na mapu gi leikol da ingna chikna leiruna ba thongni amade Leikhidre gi imung manung gi awaba da so saruk yari haike Oken Amakcham normal level में कंप्यूटर पर लगी या मशीना मनपुर फिल्म की लाइफ में लगी सच्ची वाइब से कोई हम साउंड मांग जब मेंटेन में गाँव में जब चौबा हो गाँव में ले होने हैं बसी एक साइड की मधी फिल्म फोरम की साइड की हम जगह नंगोरी भी मोनम के आवाज़ बता कोई फिल्म फोरम साइड की मधी फिल्म तब्दीली बतौनी सी मनपुर में आने में कहीं लगी नंगोरी भी मोनम के आवाज़ बता कोई से इन सरू याद Yumnam Ajitna direction pipa Maitai Lon feature film Sunitana